ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯦꯟꯅꯕ ꯀꯌꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁꯨꯏꯌꯥ ꯎꯏꯀꯦꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ AICC leader Rahul Gandhina Manipurda laklamba aduna miyamda kari kanaba pirambage haina BJP na hanglakli. Sanjam Sirangda Kuki militant singna mihathina hatpi khraba boichagi aroiba mathau mangam pangthokre. Northeast Window TV na sandok sa riba numidangi pau miyang tabiriba singbo chan MAIBAM na kurumjari hausik pau sandok na pizari. Manipur ki Governor Anusaya Uike na miyamda ing tappa tangdu leitaba purak na ba honabada amata oina honaminarasi haina apil tawkre. Ngasi Rasbavandagi thadrokpa video message amada Governor na hai hausik Manipurda thokliba kangluf ki oiba hingsagi thaudok sing asina mahapu yamna nungai handre. Thaudok sing asida miyo kaya sikre kaya amana asokapan nangkre yung kay kaya lanthum kaya mang takhan kre miyoy mayam ama mayum makay leitaba ohelay mahiroi sing may tamzagadaba fanganre lawmi singna lobukta mahay marong putok na ba thabak toba ngamhandre haina Governor na nungaitaba fongdorakli Manipurda yahaw ngaydagi nungsi chana na amata oina layminarakpa adu amok halak na ba honabagi tangay fadaba layre hayraduna yana daba pumna magpunna famin naraga wari sanaraga warishin purakpa ngamgani haina Governor na fongdokli. मैं आप सभी से विशेष रूप से माताओं और बहनों से अपील करती हूँ कि सड़कों पर सुरक्षा बलों को रोकने से बचें क्योंकि वे हमारी सुरक्षा के लिए अपनी जिम्मेदारियों का निर्वहन कर रहे हैं। सबसे महत्वपूर्ण बात यह है कि अफवाहों पर विश्वास ना करें और जहां तक संभव हो इससे बचें, आगजनी से दूर रहें और किसी को भी कानून अपने हाथ में नहीं लेना चाहिए। मैं पुनः कहना चाहती हूँ कि मंच पर आए और बैठकर बात करें। Haukiba Zun Kunmar Panda ex MP Rahul Gandhina Manipurda lakiba aduna Manipurgi miyamda kari kanaba pirambage haina Bharatiya Janata Party na hanglakle wafama singasi nityapat suthekta leiba BJP ge head office thamba sanglin da pangtopa paumi singa onabage thoram amada BJP ge vice president amadi Manipur Pollution Control Board ki chairman MLA Usam Deven na phongdoki bani MLA Deven hai ex MP Rahul Gandhi ga loinena Manipur Congress Party ki luchingba MLA mangana Moirang amadi Chorchanpur yengsin चटपगे खोंगचता विष्णुपुरदा थोकिबा इरांग अदुगी मरम यामना चावना लई मणिपुरगी हौजिक ओइरेबा फिबम असि येंगदना करी मरमगी बायरोता चटपा पामलिबनो हाइनासु हंखि कांग्रेस MLA मंगाना चलिबा खोंगसित असि कदाई फावबा चटकदौरिबनो हाइबा खंगबा ngамदबा अमदि हौजिक ओइरेबा चोरचानपुरगी फिबम असिदा MLA सिंगना चंगबा याब्रा यादबरा खंगदना चंगसिलुबा मतमदा खंगौदना इरांग थोकलकपा तारगदि मदुदा थोकलकपा अफा फतगी टेकचा कनाना पुगदौरिबनो मतम अदुदा गवर्नमेंट असिदा लेंगाकपा ngамदबा government amani hainaba makoina kanna maral siduna lakli haina su devena phongdoki makoina bayrota chatnaba honariba asi manipurgi hauzik leiriba tangdu leita da fibam asida law and order thugaina ba honarakpani khongchat asi maram chade haiki magna makha taraduna hai Rahul Gandhi na manipurda lakiba matam aduda manipurgi chief minister unadana hankibagi maramna karigino amadi magi oiba karigumbo wafam amata lengakta phongdok lamdaba asina takpadi magi khongchat asi manipurda thokleba irang asubut Taishina balakba khongchat nate political gi oiba vote khomba lakpani haina so phongdoki karigidamta moina bayrota satningino karigidamta irang ji thoraba leiba situation ji khangdi bo sirego adagi moi manga sina bayrota satiba posi kadai yong sakadabno posi so sam pugedu bo district sida akoi gi leiba MLA beijing ji sangbra sangbibra maitei kana kana adu bo so sam bu side satpa yarge ji karbai khangdi no sangena khalo matamdu irang ji thoi khalo patung do thoi khalo adu akoi government da lenga pongam da government ni haibe ana bi tamta yam toina moina sinero adu bo tawi bo posi akoi gi leiba situation ji kanna phonai bra environment thugaina phonai gi sine akoi congress government gi MLA ji da koi thangje ji Rahul Gandhi na akoi gi Manipur gi honorable CM unadana han bi maram kai kaiba feedback kharadi मान सेम सारका दा अखोई की लेंगा इबा सिगी मको कुजरी बको लेवल सेम दा हाइबम थोकता ब्रा सुमाने सिचुएशन तो बियु सि तो हाइबन सिमुजी करिम ता हाइरम दना माना तुमिने सखि भाइबसे मा मणिपुर दा
vote khomba lakani na koi logone ba adubu hoji kai ba situation si koi vote khomba gen ba matam di natti hoji akoi da su si aduni adani su lo thokada bre na moina congression law law da ngangi tawrumi posi moina pan ba matam da tawrumi ba thak mayam duna koi fair wi dagi si tholi ne ba bate sa da party ki koi ji dharma natti yum anu ba mayam ma village ki koi donation law ra uki masing suma he galle si tawre ha law ri ba mayam si akoi da haido pui da mukta hoji thengari ba ne ba adu haido da thamda ga di akoi ki pamari ko baza koi kai do ge to sei ta kun thunda di Haukiba Jun Kunmapan gi ayuk pung mari khara helakpa matamda Sanjam Sirang Singda bunker saduna leiba kugi militant singna landarak pagi thodok amada maitai khun sing ngak na balai riba volunteer singna handuna kamna bada kugi militant singi nongmai maruna panbada leikidraba Kurai Kongpal Khaidem Leikai degi Waikhom Nilakamal alias Boicha sei kuntra tare ki thawai yaw drba haksang ase Janems ki mok tagi loduna ma ke perform lamdamda hongdabi matung inna mathau mangam pangtokre ma ki thawai yaw drba haksang adu Kongpal Khaidem Leikai tana pubagi khongchata imung manunggi mioi sing amadi masing yamlaba miyamna saruyaki lambigi nagyata miyam thoraktuna boisagi haksang da laisu katuna ikai khumna ba utki Haukiba Jun Kunmapan gi angan ba ayukda Sanjam Sirang amadi Khurkul Jingda kuki militant singna nongmai kapsan duna landarakpada maitai khun sing ngak na balaiba volunteer singna handuna kapna bada nongmai maruna pandana leikhijaba volunteer ani ki manungda Waikhom Nilakamal alias Boichai sei kuntra tare ki imung manungna mak puning sing duna thamoi kaina kaptuna leli Merchant Navy ki thabak toramba suti loduna yumda thoklakhiba Boicha kuki militant singna jingkhong singya nakna leiba maitai khun singbu lausin na balle palaitana attack torok amadi Myanmar daki lakpa chen kuki sing kaushilaga suda yawba amasung yawdaba kuki militant sing amadi kuki politician Singapore Manipur thugai na ba honabagi tamthiraba thaurangi mayokta khang bangamdraduna volunteer oina Manipur kannabagi damak volunteer oina song thoktuna maitai khun sing ngak sen ba yawrubani hari Boisa Sana khonabada thawai yawrakpa hana cycling masanada kanna honarambadagi kona fencing da Sankibani aduga Navy da join tokibani haina mahagi imung manung na hai ngarang paumi kharaga mahagi yumda akanana unabada Manau nupa Waikhom Robinson na thamoi sokna hai ma ke mayamba bu otlaga yamna tamthina hatkibani mahagi mayamba ge mit nama kothok lambani madu postmortem gi report laklaga sukhangani asuguma mihathina hat pathodok sida lengakna yengsinbiu haina Robinson na makhata ki leikhidaba boisa ga pokmin naba mache Waikhom Kajal Devi na hai Jammu and Kashmir amasung Pakistan gi maraktagi Boundary wall fazana kharga thami mafam adudadi mioi amata chatpa phawa yade nomaina kapi adubu aikoi gi Manipur amasung Burma gi maraktadi karigi boundary wall ningthina thambak ngamdribano boundary wall leitrabanina Myanmar gi khulai paiba ku ki sing yamna komna Manipur da changlak ngamlibani haina Kajal na phongdoki Ijara no mitu da lawas mo kana nada haira badai kaunga maroi ni mana Oh, Boicha! He has been butchered. As we saw his body, one of his eyes were ripped off. I couldn't bear that. So please look after this matter when the post-mortem report comes. But as per eyewitnesses, as a brother, I had to see his body. I saw one of his eyes was ripped off. मेरे भाई पहले साइकिलिंग में था, स्पोर्ट्समैन था मेरा भाई। फिर उसके बाद फेंसिंग किया था। फिर फेंसिंग के बाद उसने नेवी ज्वाइन किया था। और मुझे एक और बात भी बोल दी है, जैसे जम्मू कश्मीर और पाकिस्तान में बाउंड्री वाल है, बहुत अच्छी तरह से रहता है। वहाँ पे कोई नहीं जा सकते, वहाँ पे एक भी आदमी घुसे तो वो शूट करके मार देते हैं। तो हमारी यहाँ ब्रह्मा और हमारी मणिपुर की बाउंड्री क्यों अच्छे से क्यों नहीं रख रहा है? यहाँ पे जो ब्रह्मा से लोग मिलिटेंट लोग आते हैं, बाउंड्री नहीं रहने की वजह से वो लोग आराम से आ जाते हैं। ऐसा क्यों होता है हमारी मणिपुर में? बाउंड्री ऐसी तरह से क्यों नहीं बनाते हैं?
Sogi ground rule Tugariba Junkuki militant Singbu control the Wini Haina India Home Minister Amit Shah Masan Hairaba Wangak the Basi Yamni Kainingani. Manipur Tongan Basi SO Singamadi Manipur Miam da Lautok Lambawa from Singasi for Tabak the on top Palay Haina Kokomina from directly. May Ahom the Gate Chatarapa Irang Asimak na Muk Laktuna Tangdu Leta Balamdam Ama Ohenkani Haina Tazaba Piram Laga. Madugi on a Taina Bada Lau Singu Bagi Tabak the Wada Fauba Aki Akang Pirakpa Asisu Leptri Masiki Matakta Machinjak Saduna Lazaba Sasan Foba no may captain Harbigi Tabag Ahoinadum Kansilakli. Micham Miambo Chinkuki narco terrorist Singna Makatan Adumak Hakigadra, Manipurasi India state Ama Oibiki Hak Ado Matpibagi Mami Chaunatare, Housing Mapandaki Changlak Liba Chinkuki narco terrorist Sing Asina, Afoba Makalgi Kulai Pajana Landarak Laba Fog the India Lengak Natausa than a lady Basi, Manipur colonial state Ama Oina treat to Wini Haiba, Taklibra Haina Hanglakli, Luraba Tanfamasida Lengak Asina political party Sing Punna Kauraga upon Mami from Pangtoktuna, Amat Oiba Waref Lomin Naduna India Lengak. Kangan Bani Haina Kokomigi Media Coordinator Sombarendra Toksomna Kotik Piduna Tadroba Gerald Amana Hairi. Manipurda Ladiba Irang Asina Larik Laishu Tambagi Lamda Sauna Kaiba Pirabasu, Safagada Bamaonga Larik Tamba Yanaba, Lengana Simbagi Mahota, Tenkang Naina, School Study, Sangtopasi Yamna Live Activity Haina, Federal Students Organization, Kanglay Park Fesokna from directly. Kawa Naurem Lekai Primary School de Leva Fesoke Officer Pangtupa Pangmi Singo Naba Madam Hairo Luf Asiki General Secretary, Namirakpam Rikes Mangang Hai, Lamda Masida Tokliba Tokaning Daba Todok Singa Sinamaram Oiraga Mahiro Singipun Sida Chown Akaiba Piba Ase, Yamna Live Activity, Mausagi Punsida Hanjilaktuna Mahiro Singi, Mahilo Sang Sing the Larik Tamba Yana Patavok Torum Kaya Paikat Piragi Haina Bari Lenaba Authorities Sing the Lup Asina Hanglakli. Ngarang Directorate of Education SK Director na July Nippon Foba Suti Lautoki Basigi Matung Tarapada, Mausagum Larik Tamba Yana Basimbi Haina Fesokna Directorate of Education SK Puning Jingshilakli. Nakalama Romda Irang Asibul Lakshin Ba Lakliba Central Forcing na School Amade, College Singda Leshin Bana Maram Oraka Lakliba Zulai Tarahundoidigi Haugatoriba, Manipur University Nilauba Graduate Course ki last semester ki examination asida Chauna Kaiba Oigadori, Paramasana July Tarahundigi Mamangda Lengakna School College Singda Ladiba Central Forcing Bulok Piduna, Mairo Singda Tangdu Laitana exam Tava Fangan Biu Haina request na appeal directly. Mahoksaagi punsida Mairo-singna hanagi matawgum hansilaptuna Larik Laisu tamba phangnanabagidamak mari leinaba Manipur lengakna amadi Directorate of Education Directorate of Education na atai fawba effective oiba thabok tharumsing paikhat pidibage haina thamoi sokna fesokna nijari hauzik Manipur thokliba thodok asina Larik Laisu tambagi matangda yam chauna akaiba pirabasu safagadaba mawongda yengbiraga Manipur lengakna Larik tamba phangnanaba sindibagi mahota thengkhang naina Kunsingi Suti Sangtokuna Legasi Yamna Live Activity. Tabak Torum Amata di Paikat Pidana, Suti Sangtoka Legata Libra, Privacy. Tang Nipan Pauki Manunda, Hanadi Matobum, Mahiro Singha, School Singa, Mahiro Singa, Hanzilatuna, Larik Tambayana, Tabak Torum, Hazana Paikat View, Tang Nipan Matung Dagiti, Amukana, Suti Sangtopigano. Miyamgi CM Haina Mingtol Fangliba Chief Minister Nong Tombom Birena from Tadokani Haina Torambadagi, Miyamgi Ihul Kangna Firef Handoki Badu Peace and Development Coordinating Committee, PDCC na Tagali Haina Fongdorakli, Infalgi Mazur Kul de Leba Manipur Press Club da Pangtopa Paumi Sigaunaba Amada PDCC President, Lemo Popam Zoina Hai, Tokli Beirang Asida Missimina Yahandana Balamda Masida Leba CSO Amade, Club Organization Singna Amata Oina Lemin Narabakanda Ngangani, Kuki Singna Taliba Separate Administration Handokata Bani Amadi Political Parties Singna, Rasnitigi Kudong Chaba Lona Bahonabaso Tobigano, Manipur Lengak Ani Leba Yaro Haki, Mapausing Show Hariba Mafomasida Kuki Militant Singna Bunker Sazandura Lam occupied Tobugi Hainabi Lady Amade, Cyclegi area the Hauzik So Popi Tarabra Habiki Chingaba Lamaram Asina, Lengak Meeting Sanghaningi Haki, Nakalamaram Dangarang Zun Kuntrada. Ising Tembi Hariba Mafam Aduda Lomi Singna Lau Singut Tauna Balabukta Chatpa Madamda, Kuki Kulai Paiba Kara Kumtaraktuna, Aki Akang Pirakiba Lay Hari. Maram Asina Atoba Matanda Palibalengak Asina Lau Singut Tauda upon Balaytana Basinbi Yuhaki Loidana, PDCC Fongba Source Amada Chief Minister from Tatopa Yaro Haina Lane. Langnaringai Charakta Cycle Area da Kuki Militant Singa Central Force Singa Puna Achobambi from Amasu Pangtokiba Lay Hari. Peace over Santi Borpa, Taibasi, Manipur Miangi upon Manipur Miana, Sarang Kang the day, Lady Vasi,
मसीमक येंबिरकांदा पीस ओइननबा मखाता ने इरमदम सिदगी एकोइगी मियोय अमा फावबा लाम सिदगी थवाई मांगगा अकोइगी इरक्ते चखिदननबा अमतंगाइबा पांबेदी आइगी जाति अपुनबा अमतो रे हिंगदबनी अकोइगी टेरिटोरियल इंटीग्रिटी काहिमबिगनु हाइद पुंजम कयामा अवाना कयामा मायोनरगा लालेबा सेसो मयाम अदु मणिपुर की पीपल्स अदु इमालो खुदिमक्से अमत ओइरबा मतमदा ममन याम थवाई कयामा कनबा ngamgidoribni amsi thamjaningi Chief Minister Amadi Minister Singh Yauna MLA Yankaina Kari Toduna Lady Assembly Koduna Manipur da Tangdu Leitaba Puraknaba Miyamgi Awa Ana Tariba Si Yingsin Bifam Toktabara Haina Hanglakli Manipur ki Apunbagi Saktam Kaiba Yaroi Lam Heliba Sugi Kadar Singh Designated Camta Halan Ko Haina Tera Lukram Lerak Machinda Sapam Lerak Lukram Lerak Amadi Yampim Lerak ki Mera Paibi Singh na wakan Mifam Fangkre Mifam Aduda Sarug Yakiba Mera Paibi Longzam Kiran Balan Hai Manipur da Suda Lediba Koki Militant Singh Landaratuna territorial integrity Kaihanaba Honaribasi, Makoigi designated Camta Halanko, Manipur Singkong Sinyada Misimina Asokapana Talibasi, Manipur Lenga Kamadi India Lengana Warishin Purak Naba Honabiu, Loinana Ladybug Club Organization Namadi CSO Sina Tongan Tanabagi Tabak Asi Tobiganu Amato Ina Lemin Naduna Manipur integrity Kaidana Bahonamina Si Haiki. Territorial integrity se tungan tana bu honar pachin che kuki chu jing je su da halan kro aduga manipur ki praja chingkhong chingya da laiba adagi michi mina thoiba hali patu pi ba mayam chi chune amukta chetel government ga adagi manipur state government ga na taichinami tuna ingna chingna laina na ba hona hanbiu assembly kautuna manipur ki shanti hanjal angna wa praja ki siri ba kholi ba mayam ji ki awana je kan bi bam thokra haiba wa hanga chi imana hangningi Wangkai Girls High School da hangliba relief camp da leriba nupi singtagi oiba food processing for displaced ki matangda numit mangani gi oiba training program ama haukiba jun kuntaruk tagi hauduna jun kuntra for pangtokre training program asi maru oina Mahatma Gandhi National Fellowship Manipur na sinduna Ministry of Skill Development and Entrepreneurship Government of India amade Institute of Management Ahmedabad ki meeting makada pangtokpani program asi da maira foods ki Oiba Chana Taknabagi Polam Sing Candle Savagi Maona Chingba Kaya Training Asida Mayek Singna Takpi Tambiki Amadi Matau Karamna Sari Polam Sing Asi Market Marangkaina Fangangadagi Haibana Chingba Kaya Takpi Tambiki Tavak Sing Chataki Vishnupur District ki Moirang AC ki Manung Chanba Thamna Pokpi da Ngarang Lungthil Pung Anima Khairam Tabada Lobukta Sazik Saduna Leizaba San Mari da Kuki Militant Singna Nomai Kapsilakre Thamna Pokpi Maning Khoirentak Lamyaida Thamna Pokpi Ward number 3 dagi Sanbu Ahumgi San Amadi Ward number 3 dagi Punna San Taramatoi Mangkibagi Manungda San Macha Yauna Ahumdi Nomoina Paduna Yumda Halaki Hari Soktuna Laklaba Sangi Mapupi Damuna Mayumda Veterinary gi Mio Sing Kauduna Sandagi Nomai Maru Loktok Naba Honaki Veterinary gi staff Singna X-ray ama Kaptrabadi Nomai Maru Loktok Pai Ngamloi Haki Thaudok Adu Kamdauna Thokibanu Habiki Matangda San Mapu Damuna Sugaina Paudamki Sakshawala pada hi khadu sakshage kumuk pada hi yum hit sakshawlu baga nungui makhontari adai parwa ka baga nu sangi u baga phangri Khurai lamlong dagi fagat kiba yamlaba kwamana sing Khurai Chandam Lampakta puthaduna ngasi ayok pung 8 khara helakpada Thum Saishilaba Matunda kerosene amadi tire kaya paisilaga punnamai thadokre kwamana fabada yaukiba maira paibi amana phongdorakpada ngasi ayuk pung 9 lom tarakpada Khurai lamlongda combined force ki convoy tararom laki ukrul lambida lakiba gari singe marakta chingnaningai oiba gari ama yaurakpadagi Khurai lamlong bazar apunba maira paibi na check tobada kwamana polang kunmari yauramkhibani hari Assam Rifles na drug ki karbar da mating panglingai cherak asida kwamana lalnabasu yaurabra haina singnabadagi miyam haurakduna kwamana asimai thabani haki adugo pochai purapa gari aduga thominarapa combined forcing adudi gari aduga mari leinadaba maong ulamlaga khamlamdana chatki gari adudagi pochai sing miyamna phawraba matungda driver aduna gari adu thauduna chatki hari Manipur da haukiba May ahumdagi hauduna thokleba irang asina mioi lising kaya mayum makai thadokduna asu wanaraba tanja asida mayai kaba chinjak saba yonbagi thabak chatharakpa asi tobikanu haina singmairong apunba nupi lufna apel tarakli ngarang chingmairong Nepali basti gi akoibada mayai kaba chinjak yonbagi chingnaba leibadagi mafum aduwaida singmairong apunba nupi
सिंगना थीबा होंबगी थबक जथबदा युम अमदगी युंगौ लीटर तरारोम फागत बंगामख्रे थौदोक अदुगा मरी लेना चिकमैरोंग अपुनबा नुपी सिंगी मरक्तगी कराम रेणुकाना फोंदोरकपदा मणिपुर असुक वानरबा मतम असदा नुपी ओइबे कयाना करीदा सोइकिगदगी हाइदना वाना ngak सेंदुना लेरिंगै चरक असदा मयाय काबा चिंजाक साबा योनबगी थबक तौबिगनु हाइके लोइनना मणिपुर दा थोकलेबे इरांग असदा खोगी इबुंग इपा कयाना सो मयाय काबा चिंजाक सादना निंचिना ngak सेनबगी थबक तौबियु थोकलेबे इरांग असिगी वारोसिन अमा पुरकनबा होनबदा इखोइ पुन्ना अमत ओइना संगसिन मिनासि हाइना सो फोंदोकी जीरबा अखोई कल्लबा अखोई इमा इबेन मयाम न लेबाकी ओइबा थरम थरम मयाम सिदा अखोई ngaksin लेबा तंजा से मिकुप सिदा चिंगमैरोंगी नेपाली बस्ती हाइबा चिंगकोंग सिदा मयाय काबनि साखता अखोई थेंगनाजरे अदुना वसी मतुंग ताबदा अखोई लेकाइसदा कोनबिबा इमा इबेन इमुपा मयाम न सुसुमबा मयाय काबनि सासिंग से सिजिनदनबा अमति ngaksin बिलो अदुगा लेकाकी होजिकी लुरुबा तंजा सुसु मयाम अखोई अपुनबा ओइना लेकाकी जिदा ngaksin लेमिना सारगा मया कमिनस अरोइबदा मरोइबा पाव अमहने पिजरी खेनबा कया फमिनदुना वारी सानरगा तंदु लेताबा फिबम हजिल हनबा होनामिनरसि हाइना मणिपुरगी गवर्नर अनुसु यावी केना मियामदा अपील तौरकले AICC लीडर राहुल गांधी ने मणिपुर दा लाकलंबा अदुना मियामदा करी कानबा पिरंबगी हाइना बीजेपी ना हंगलकले सेंजम सिरांगदा कुकी मिलिटेंट सिंगना मिहाथीना हाटपी खरबा बोइसा की अरोइबा मथौ मंगम पांगथोकरे नॉर्थ ईस्ट विंडो टीवी ना संदोक सरिबा नुमिदांगी पाव मतंग से दलोइजरे मिंग ताबिरबा सिंबु अमुका हन्ना चन माबमना खुरुमजरी।